Mahairoi lupsingna lo makutta paibadongna thabak tawroidabane. Oza Furui Haiba DESAM gi Thoumi manga Keisumshang Youkhre. State asida civil society organization amade Mahairoi lupsingna lobu makutta paibagi mawongda law court na tawgadaba thabaksing tawsinduna thawdok wathoksing gi wayel amade sairak pibana chingba kaidawngayda tawroidabani haina Chief Judicial Magistrate Imphal West na Mahairoi manga gi remand hearing amada phongdokhre. Democratic Student Alliance of Manipur DESAM gi Thoumi singna Naurem Bihari College ki principal in charge oina thaupuba miyoi amabu kauthokhtuna khud tharaki haiba thawdok aduga mari leinana ngarang court asida senakhiba remand hearing amada wafam asi phongdokhibane. Ngarang video conferencing gi khuthangda chathakiba remand hearing aduda Mahairoi lup asigi Thoumi manga October 18 phauba judicial custody remand pikhibane. Ngarang court na judicial custody remand pikhraba DESAM gi Thoumi sing adudi Kaksing district ke tokpaching dagi oinam sital chahi 38 pangal tabi dagi mayengbam somorjit maitai chahi 18 khabam laikai dagi maisnam anantaras sahi 19 kangbam laikai dagi kangbam amardev chahi 19 khurai kongpal saros laikai dagi thoithoiba chahi 13 ne makhoi manga maktha sigi 18 da ngangam ekasini devi chahi hompuga mari amade irom kunjabati devi chahi 59 kauba atopa miyoi aniga konana principal in charge da khud thaki haiba thawdok aduga mari leinana police na phagat khibane. Makhoi taren mak September 19 da court puthoklaba matungda ngasi phauba numit tare ni police custody da leirakhibane. Police custody matam loibaga loinana ngarang makhoi taren mak video conferencing ki khuthangda court puthoktuna judicial custody remand pibi naba police na haijarakibane. Maduda ekasini amade kunjabati hariba miyoi singase chahi yamlaba oiba amade thawdok aduda chenai haibagi praman leitaba maramna PR bon lising yankai thianduna thadokibani amade lemhoriba makhoi manga aduna jail da thajin kibane. Adum oinamak accused kangbam amardipti COVID-19 positive oiba maramna Jenims ki COVID-19 care center da thamnaba mafam adudagi nanthokhidanaba cheksinna senanaba sumari lainaba singda khangan ki haire. Court asida ngarang chathagiba remand hearing aduda nakal animaki submission sing court na kupna yengbaga loinana court ki maikidagi lamdam masida civil society organization amade Mahairoi lupsingna lobu makhutta paibagi mawongda law court na tawgadaba thabak sing tawduna warak watem lubadagi wathok oirakpa thawdok kaya thokre haike. Oza transfer tokthok toksingi thabak ase lainga ki mari lainaba singna tawgadabane kanagumba amana khud thingjinbagi ayaba leite. Mamangi thawdok kayadagi chenaramba sing adu Mahairoi oirambada minungsida yenglaga bel pikhibane. Adum oinamak hariba thawong sing ase matungda thoghandanaba yengsinbagi tangai phadaba leirai loinana thawdoktuda hakthengnana chenabani haiba lup asigi finance secretary Birjit Faba ngamdana leiriba amasung accused manga adusu chenaramba yabage khudam leibana October 18 phauba judicial custody remand pikhibane. Samarjit ki mayamba yauna mi ani court na bail pikhre. Narengbam Samarjit ki mayamba N Biswajit amasung NEIDP ki General Secretary M Tolenjau Manipur High Court na bail pikhre. Biswajit amasung Tolenjau na makhoi ki council gi khuthangda court asida tharakiba bail application ama ngarang Justice Ahanthem Bimol gi court ta khanakhi. Makhoi gi bail application sing adugi matungina chahi asigi March 18 da laibak asigi mayokta thabak tawbagi maralda NIA na faraba matung Imphal da purakhiba Samarjit pu oknaba mi kaya Imphal airport ta lakhi. Samarjit pu airport manungdagi puthorakpa matamda makhoina micham marakta chamamnaba amade akiba pokpa yaba kholaw kaya lawbagi mathakta Samarjit pu police ki makutagi mulhaungna bohonakhe. Thawdok aduga mari leinana singjamai PS na sumoto case ama lakhotuna Biswajit amasung Tolenjau March 19 da fakhe numit adudagi hogduna makhoi ani ase custody da leirakhibani haina palle. Court na nakal animaki council singi wayel kupna taraba matungda Biswajit amasung Tolenjau bu lupa lakh amamamgi PR bon amasung masiga manaba security amamamda bail pikhe. Court na makhatana petitioner animak na investigation asida mateng pangbaga loinana case asigi ayon na mathau tarakpa matamda chatkadabane. Petitioner na hakthengnana natraga nakoinana case asiga mari leinaba posak amata semdok sadok na bahona roidavane.
Session Judge Imphal West ki ayaba yauduna petitioner anina state asigi wangmada chatloidabane. Court na piriba wafamsing asi petitioner singna hek thugairakpa matamda police na order asida tangai fadana semdok sadokpa tawbage ayaba piri haina court na rai takhe. Scheme singi khudong chaba phangnaba Aadhaar link tawba mathau tai Union Minister. Sarkar na piriba scheme singi khudong chaba phangnanabagi damakta beneficiary singi Aadhaar link tawba si yamna mathau tai. Hauzik lariba government asina North East state sing laibak asigi atopa state singa thak manana chawkhatnaba honari hairaduna numit nini ki khongchet tangarang Imphal da thunglakiba Union Minister of State for Rural Development and Consumer Affairs, Food and Public Distribution Sadvi Nirjan Jyotina ngarang Hotel Classic Grande ge conference hall da pangthokiba pawgi mifam amada phongdokhre. Union Minister asina state asida mahaki mari leinariba department singi official singna work progress amasung loisilaba project ayagi matangda pikiba presentation sing aduda apenba phongdokladuna RD and PR department ke makhada paikhatliba rural development work sing dasu thagat pa phongdoklam ke sarkar na paikhatliba scheme sing khudong chaba phangnanabagi damakta beneficiary sing Aadhaar link tawbagi tangai fadaba kaya laire hairaduna napsa ki makhada piriba cheng sing Aadhaar link tawba sina hena khudong chaba pigane. Haukiba chahi 2016 dage Manipur da ahongba kaya lakle haikhe. Thauram aduda RD and PR ge additional chief secretary MH Khanna department asigi makhada paikhatliba tongan ba scheme singi project report amasung status sing mayek sengna thamkhe masigi manungda MZ NREGS PMGSY WGKY amasung National Urban Mission su yaure. Thauram asigi mangoinana Union Minister asina Minister Biswajit Kaloina Celeb Group Singa Interaction Program amasu pangthokhe. Loina program adu SHG member singda punging thawgatnaba pangthokpani haikhe. Nupi ama siraga lairamlei COVID positive oibadagi Imphal West District ke Lamboi Khongnang khongda numit 10 lairuraga yumda halaklaba matungda nupi ama thauri yalaga siraga lairamlei. Laikhidraba nupi adugi maming Khetri Mayum Ongbe latalai machahi nifugani thoi mapuroiba Khetri Mayum Sundar Kawe Naran Konjen mayai lekai dagi ni haide. Thawdok adugi matangda imung manungge miyoi singna phongdorokpada lata laima COVID positive oibadagi Lamboi Khongnang khongda leiba COVID care center da numit 10 laikhe. Aduga tha asigi tarage numit jungba matung pung amarom taba matamda yumda halakhe. Mahak mamangda amukta tawdaba lai chen bage mawongda yumda lainingde haibaga loinana numit tugi nungthil pung mari rom taba matamda yumdagi thokibadage thiba khangdana lairaba matung nongan ba tha asigi kunmathoi gi ayuk pung manga rom taba matamda mahaki yumga irap lamnadana leiba haibok singgi mafam amada lairamba walking chatpa singna thengnarakpadage imung manunggi miyoi singna yumda puraktuna thamkhe. Numit nini lairaba matung haukiba sagol sel tha asigi kulhumdoigi ayuk pung 3 minute 30 rom taba matamda amuk yumdagi thokibadage thiba phangdana lairaklaba matung ngarang ayuk pung 9 aduaida haibok singgi asukpa mafamda hauba u amada mahangna inkiba phina thauri yalaga siduna lairamba thengnarakibane. Mahak siduna lairamba dugi pau pibadage Wangoi Police Station gi team amade Forensic Science Laboratory ge team laktuna kupna yengsilaba matung haksang adu ngarang lokholaga rims ki mokta thamkhe. Mahaki asiba haksang adu pumtharamlei ngasi postmortem tawraba matung imung manunggi miyoi singda sinakhrei. Thawdok aduga mari leinana Wangoi Police Station na UD case ama lokhatlei. Laikhidrabe lata leima machanupa ani nupi ani punna macha mari leire haide.